Chingsang kaada hek changlakpaga sofa tharibadu da phamthai aduga makhut anina mamaidu khumlaga laikhre ahongbana thalaba punsi asi yamna honglamle hairakpada lali haina so haiba ngamde hongle tasengna Chingsang gi punsi ahongbadana thanba punsi haibadu oire thajana mapi sinthaba makhai hairakhiba mabu ngaikibani haiba wahaido hanjin tarakpada Chingsang masado hena tofam khangde nupi mahakna nupa magi maphamdagi kari karamba wahai taninge haibasu mayek sengna khangi adubu tungda lakadauba khudongthiba kayadugi khallaga Chingsang nupi mabu thadokpa natana upai leite nungsibagi masak matau makhal yami makal kaya asigi manungda Chingsang gi nungsibadi thajabu manaktagi lapna lehankhiba tuna nungsibagi masak matau haibadu oire thajasu Chingsang na matam henkre haiba wadu hairamlaga chatkhibaduda masu magi kada changki aduga phamung macheduda phamtha mamaido leimaide non tharagale nipa magi maphamda ahenba wahai amata hainingai su leitre mabu nungsibasi thamoi maichak oina batare haina wakhalda su khali matam amada mabu lakpa ngaibada wana lenkhibadu ngasi su nipa magi matauda magi wahaida thamoi mahi cheli tofam khangda mapi sintharai mapukningdasu ningamdana sumna sole karigi aina mabu ngaikibanu mabu karigi aina thachakibanu amamba lambigi punsini haiba khangna khang aina mabu nungshiriba karigi thamoi nangsu lamhen male ikaiba masak khangmande thaja mapi hena sinthare ngasigi ahingsina loirakpada mathangi numittadi nipa magi manaktagisu lapna leikragani amuk hana thengnagani thengnaroi haibasu khangde mayam se khanjilubada thajadi pukning nungshire adubu nungsibani Chingsang na maphamda thamoi gi wa phongdoktabagi maram su khangi mabu manaktagi lapna thamkhinaba selibasisu maram khangi aduna waruba haibadumadi thajana Chingsang gi maphamda thamkhidre madugi mahut punsi khongchatni haina khandoklagi ningkhre ahingdu thajasu Chingsangsu tumthaba yaramde phamungda longna hiplaga makhoi anina aroiba oina thengnakhiba numit adu ningsingle matamdu thajagi mamadu masa chiphet naba haurakbagi thajana oina mamagi potpham toina phamle Chingsangsu moreda lakba khudingi thajagi potphamdu leibra haina hana yengi hek lakbaga manakta changsinbasu taude gari manungda phamlaga nupi mabu laptakni yengjabani karigino khangde nupi mabu uba namit khuding saramba nungshagi maisasu ingthakhibagom wakhalda phawi punsigi awaba pumbasu kawkhibagom wakhal pukning yang nupi magi karamba magun Chingsang haifam khangde thaja support leiba lakliba mayam atuge marakta nipa mabu yaurakpra haina nungtigi yengba hawi karigino khangde nupa mabu uraga thamoi mana leittabagum phawi saraba nungshagi maisadu irai lainasu khangba ngamhalli adubu Chingsang laktaba numittadi ngaibagi awabaga nungsagi maisaga punsinnabada thaja potyon pham khangdabani ngasi phawba maming kari kawi kari leikaidagino haibasu hangnadri aduna nipa magi maramda kanada hanglugani hangpham leite hayeng lakpra ngairage haina khanbana ayambani adubu Chingsangna nongma phadok lakpa numittadi thajasu nupa mabu ngaibagi awaba pomba loina kawkhiduna ikaibana mahutsin mamingsu hangba ngamda lonthoktabi oiduna leihauba ngaktani numittusu thaja Chingsang lakpra haina mamaidu koilei leiduni yengi pot leiba changlakpa mi khudingmak nupa mabu yaurakpra hainasu mityengna koithi thiri adubu lakpa udabaduda wakhaldu nungaijadi asum mangduna leiringai nupa amagi khonjela haire isabi haikita leijagedana khonjeldu tabada thaja mamaidu phat leithoklaga yengle Chingsang na makhongna maga thangatlaga maithongadu nokmi taw leiramba aduda thaja Chingsang bu munna yengle Chingsang su thaja bu yenglaga haire nangi haisingse nungtigi leiba yaradi phadongni nong phadok leibaside nongma khakdang jaba phangi adu oiragadi nungtigi leiba lakpa kaidoge
ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯂꯥꯛꯄꯒꯤ ꯎꯄꯥꯏ ꯂꯩꯔꯒꯗꯤ ꯐꯗꯧꯅꯦꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯨ ꯋꯥꯔꯣꯏꯗꯅ ꯍꯩ ꯆꯥꯗ꯭ꯔꯒ ꯋꯥꯈꯜ ꯋꯥꯅꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯀꯩꯒꯤ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯤꯡꯁꯥꯡꯅ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤꯕꯗꯨꯗ ꯊꯥꯖꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯍꯩꯁꯤꯡꯗꯨ ꯊꯨꯝ ꯃꯣꯔꯣꯛ ꯇꯣꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯣꯏ ꯃꯥꯗꯤ ꯀꯩꯗꯧꯔꯒꯦ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯇ꯭ꯔꯗꯤ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖ ꯇꯞꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯃꯀꯣꯛ ꯉꯥꯎꯕ ꯑꯗꯨꯝ ꯇꯧꯏ ꯗꯣꯛꯇꯔꯒꯗꯤ ꯌꯦꯡꯗꯕ꯭ꯔꯣ ꯌꯦꯡꯉꯦ ꯑꯗꯣ ꯏꯝꯐꯥꯜꯗ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯉꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯏꯃꯥꯒꯤ ꯃꯁꯥ ꯌꯦꯡꯕ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯣꯏꯅꯣ ꯑꯊꯨꯕꯗ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯦꯜ ꯁꯨꯔꯀꯥꯟꯗ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯋꯥꯍꯩꯗꯨꯗ ꯆꯤꯡꯁꯥꯡ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯦꯜ ꯀꯌꯥꯝ ꯗꯔꯀꯥꯔ ꯇꯥꯒꯦ ꯂꯨꯄꯥ 10,000ꯃꯨꯛ ꯂꯩꯔꯒꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯀꯌꯥꯗꯤ ꯂꯩꯔꯕ 3 ꯑꯋꯥꯠꯄꯗꯨꯗꯤ ꯀꯥꯏꯗꯒꯤ ꯂꯧꯒꯅꯤ ꯄꯣꯠꯁꯤꯡꯁꯦ ꯌꯣꯜꯂꯒ ꯊꯥꯈꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯩꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜ ꯑꯋꯥꯠꯄꯗꯣ ꯑꯩ ꯄꯤꯔꯒꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯗꯣ ꯑꯊꯨꯕꯗ ꯌꯦꯡꯊꯣꯛꯅꯕ ꯇꯧ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯏꯉꯛꯉꯛꯅ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯑꯩ ꯉꯁꯤ ꯅꯈꯣꯏ ꯃꯣꯔꯦꯗ ꯂꯦꯛꯀꯅꯤ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯟꯈꯤꯗꯣꯏꯅꯤ ꯅꯪꯒꯤ ꯍꯩꯗꯣ ꯍꯌꯦꯡꯗꯤ ꯂꯩꯕ ꯅꯪꯗꯧ ꯃꯥꯟꯗꯦ ꯅꯪ ꯈꯔ ꯄꯨꯕꯤꯔꯛꯀꯦꯔꯥ ꯀꯥꯏꯗ ꯅꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯃꯅꯥꯛꯇ ꯄꯨꯔꯛꯀꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤꯀꯣ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ ꯆꯤꯡꯁꯥꯡ ꯄꯣꯀꯦꯠꯇꯒꯤ 500 ꯆꯞꯄꯤ ꯅꯣꯠꯁ ꯈꯔ ꯊꯥꯔꯞ ꯇꯧꯅ ꯂꯧꯊꯣꯔꯛꯏ ꯃꯁꯤꯡꯁꯨ ꯊꯤꯗꯦ ꯊꯥꯖꯗ ꯐꯠꯄꯤꯔꯛꯄꯅꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯥꯖ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯜꯂꯤ ꯑꯩ ꯂꯧꯕ ꯉꯝꯃꯨꯏ ꯏꯃꯥꯒꯤꯗꯃꯛꯇꯅꯤ ꯏꯝꯐꯥꯜꯗ ꯊꯣꯛꯄꯗ ꯄꯨꯔꯛꯎ ꯑꯗꯣ ꯁꯤꯗꯤ ꯌꯥꯝꯃꯜꯂꯤ ꯌꯥꯝꯃꯟꯗꯦ ꯍꯥꯏꯗꯣ ꯏꯃꯥꯒ ꯍꯥꯟꯅ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯎꯅꯕꯗ ꯍꯥꯏꯔꯛꯎ ꯊꯥꯖ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯆꯤꯡꯁꯥꯡꯅ ꯃꯈꯥ ꯇꯥꯏ ꯄꯣꯠꯁꯦ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯨ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯁꯦ ꯑꯩ ꯌꯣꯝꯕꯤꯒꯦ ꯌꯥꯔꯅꯤ ꯍꯌꯦꯡ ꯅꯪꯅ ꯂꯥꯛꯄꯗ ꯑꯣꯏꯅ ꯄꯨꯔꯛꯎ ꯉꯁꯤꯒꯤꯗꯤ ꯄꯦꯀꯦꯠꯁꯤꯃꯇꯪ ꯑꯣꯏꯅ ꯆꯥꯔꯒꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯈꯪꯉꯤꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯣꯛꯑꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯨ ꯈꯪꯗꯅ ꯍꯌꯦꯡ ꯍꯥꯏꯒꯦ ꯍꯌꯦꯡ ꯎꯅꯕꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯃꯤꯡ ꯈꯛꯇꯪ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯥꯏꯒꯗꯧꯕ ꯂꯩꯌꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯨ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯁꯥ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯇꯥꯟꯅꯔꯣ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯅ ꯍꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯐꯝꯗ ꯀꯨꯏꯅ ꯐꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯃꯃꯥꯅ ꯃꯁꯥ ꯉꯝꯗ ꯂꯩꯍꯧꯕꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯤꯡꯂꯛꯏ ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯊꯨ ꯈꯣꯡꯂꯩ ꯊꯨꯅ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯠꯁꯦ ꯐꯔꯛ ꯇꯥꯒꯗꯧꯔꯤ ꯑꯩꯈꯣꯏꯅꯤ ꯊꯨꯅ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯥꯈꯠꯈꯤ ꯆꯤꯡꯁꯥꯡꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯃꯥꯁꯨ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯆꯤꯡꯁꯥꯡꯁꯨ ꯃꯊꯥ ꯁꯥꯅ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯑꯥꯔꯃꯤꯁꯤꯡꯅ ꯄꯥꯎ ꯐꯪꯈ꯭ꯔꯦ ꯁꯄ꯭ꯂꯥꯏ ꯈꯔꯁꯨ ꯐꯒꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯊꯣꯛꯈꯤꯕꯅ ꯐꯅꯤ ꯑꯗꯣ ꯄꯣꯠ ꯈꯔ ꯋꯥꯠꯂꯤꯁꯤꯗꯤ ꯀꯝꯗꯧꯕ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯐꯥꯗꯧꯕ ꯃꯍꯨꯠꯄꯨꯗꯤ ꯊꯅꯝꯕ ꯇꯥꯕꯅꯤ ꯀꯔꯣꯔ ꯐꯅꯌꯥꯝ ꯌꯥꯝꯃꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯄꯔꯁꯦꯟꯇꯦꯖꯇꯤ ꯑꯗꯨꯗ ꯂꯣꯏꯅ ꯂꯩꯔꯒ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯆꯦꯛ ꯄꯣꯁꯇꯨ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯁꯤꯐꯥꯏ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯕ ꯎꯕꯗꯨꯗ ꯆꯤꯡꯁꯥꯡ ꯃꯥꯏꯊꯣꯡꯗꯨ ꯈꯨꯗꯛꯇ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯈꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯃꯤꯍꯨꯜ ꯆꯣꯡꯂꯕꯅꯤ ꯆꯤꯡꯁꯥꯡꯗ ꯌꯦꯡꯂꯛꯏ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯂꯝꯕꯤꯁꯨ ꯂꯩꯇꯦ
ꯅꯥꯀꯜꯗ ꯊꯧꯔꯁꯨ ꯂꯨꯈꯥꯗꯅꯤ ꯇꯥꯗꯣꯏꯁꯦ ꯆꯤꯡꯁꯥꯡ ꯂꯥꯞꯅ ꯂꯩꯔꯤꯕ ꯆꯦꯛ ꯄꯣꯁ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯝꯗ ꯐꯝꯃꯨꯂꯣ ꯑꯩ ꯊꯧꯒꯦ ꯀꯔꯤ ꯁꯣꯝꯗ ꯂꯥꯛ ꯊꯨꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡꯅ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯑꯗꯨꯗ ꯄꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨꯁꯨ ꯊꯧꯅ ꯊꯧꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯈꯥꯝꯂꯨꯔꯒꯗꯤ ꯁꯣꯏꯗꯅ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯅꯤꯗꯨ ꯐꯝꯐꯝ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯁꯥꯡꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯍꯦꯛ ꯐꯝꯕꯒ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯔꯦꯗꯤ ꯂꯩ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯕ ꯃꯑꯣꯡꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯤꯗꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯤꯅꯤꯡꯗ꯭ꯔꯒꯗꯤ ꯁꯤꯠꯕꯦꯜꯇꯨꯁꯨ ꯐꯥꯖꯤꯜꯂꯨ ꯀꯩꯅꯣ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯥꯍꯜꯂꯒ ꯏꯕꯥꯅꯤ ꯖꯦꯜ ꯌꯧꯔꯁꯦ ꯍꯥꯏꯔꯣ ꯑꯁ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤꯐꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯉꯥꯡꯅꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯑꯣꯐꯤꯁꯔ ꯄꯛꯇꯕ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥ ꯀꯩꯃꯤꯡ ꯀꯧꯒꯦ ꯃꯦꯖꯔ ꯂꯟꯆꯥꯅ ꯍꯥꯏ ꯅꯝꯕꯣꯜꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯦꯔꯥ ꯃꯩꯇꯩ ꯃꯁꯦꯜ ꯂꯣꯏꯔꯒ ꯈꯤꯇ ꯐꯥꯎꯕ ꯌꯦꯡꯅꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯒꯥꯔꯤꯗꯨꯁꯨ ꯁꯨꯝ ꯁꯨꯝ ꯊꯧꯔꯛꯄꯗ ꯆꯦꯛ ꯄꯣꯁ ꯂꯩꯔꯤꯕꯗꯨ ꯅꯛꯁꯤꯜꯂꯦ ꯆꯤꯡꯁꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥꯈꯜꯗ ꯆꯪꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯝꯕꯤꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯑꯔꯣꯏꯕꯤꯗ ꯂꯩꯈꯠꯂꯒ ꯆꯦꯛ ꯄꯣꯁꯇꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯁꯤꯐꯥꯏꯁꯤꯡꯗꯨꯁꯨ ꯒꯥꯔꯤꯗꯨ ꯃꯈꯨꯠꯅ ꯈꯠꯂꯒ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯄꯤꯗꯇꯨ ꯑꯔꯣꯏꯕꯤꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯃꯇꯥꯏꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯃꯇꯧꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯃꯦꯖꯔ ꯂꯟꯆꯥꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ꯁꯁꯄꯦꯛꯇꯦꯗ ꯚꯦꯍꯤꯀꯜ ꯑꯗꯨ ꯃꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯈꯨꯗꯛꯇ ꯁꯤꯐꯥꯏ ꯑꯇꯩꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯩ ꯑꯗꯨꯒ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤꯕꯨ ꯇꯥꯟꯅꯔꯛꯏ ꯆꯤꯡꯁꯥꯡ ꯒꯥꯔꯤꯒꯤ ꯃꯤꯡꯁꯜꯗ ꯌꯦꯡꯂꯛꯄꯗ ꯃꯅꯤꯡꯗ ꯁꯤꯐꯥꯏ ꯒꯥꯔꯤ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯊꯧꯔꯝꯕ ꯁ꯭ꯄꯤꯗꯇꯨ ꯈꯔꯒ ꯍꯦꯟꯅ ꯀꯟꯈꯠꯅ ꯊꯧꯔꯛꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯥ ꯄꯨꯝꯕ ꯊꯛꯀꯠꯈ꯭ꯔꯦ ꯃꯈꯨꯠꯅ ꯒꯥꯔꯤꯒꯤ ꯍꯦꯟꯗꯜꯗ ꯌꯥꯜꯂꯒ ꯈꯥꯡꯉꯤ ꯀꯨꯏꯍꯧꯗꯦ ꯃꯅꯤꯡꯗꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯦꯖꯔ ꯂꯟꯆꯥꯒꯤ ꯇꯤꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯎꯔꯛꯏ ꯁꯨꯠ ꯐꯥꯌꯔ ꯅꯨꯄꯥꯗꯨꯁꯨ ꯄꯥꯈꯠꯄꯒꯤ ꯇꯧꯐꯝ ꯈꯪꯗ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯇꯨ ꯂꯩꯊꯔꯒ ꯃꯁꯥꯗꯨ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯅꯣꯡꯃꯩꯗꯨ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯊꯧꯔꯛꯂꯦ ꯑꯗꯨꯒ ꯒꯣꯂꯥꯏ ꯑꯃ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯁ꯭ꯇꯤꯌꯔꯤꯡꯗꯨ ꯄꯥꯏꯔꯤ ꯅꯥꯝꯃꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯅꯤꯄꯥ ꯑꯃꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯗꯨ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯒꯤ ꯂꯝꯕꯤꯗꯨꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯄꯒ ꯑꯦꯝ ꯇꯧꯐꯝꯁꯨ ꯈꯪꯗ ꯄꯪꯀꯥꯞꯇ ꯀꯥꯞꯄꯅꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯦꯖꯔ ꯂꯟꯆꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯊꯧꯖꯤꯜꯂꯛꯏ ꯆꯤꯡꯁꯥꯡꯁꯨ ꯐꯣꯟꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯈꯣꯟꯖꯦꯜ ꯂꯥꯎꯅ ꯂꯥꯎꯅ ꯍꯜꯂꯣ ꯑꯦꯔꯦꯟꯖ ꯄꯜꯂꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯦꯔꯦꯟꯖ ꯇꯧ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯁ꯭ꯇꯤꯌꯔꯤꯡꯗꯨ ꯂꯩꯈꯥꯏꯕ ꯃꯈꯩ ꯆꯤꯡ ꯂꯝꯕꯤ ꯑꯗꯨ ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯔꯛꯏ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯁꯤꯐꯥꯏ ꯒꯥꯔꯤ ꯑꯗꯨꯁꯨ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯌꯦꯡꯕ ꯂꯦꯞꯇꯦ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯤ ꯏꯃꯥ ꯃꯃꯥꯗꯤ ꯃꯁꯥꯗꯨ ꯍꯦꯟꯖꯤꯟꯅ ꯁꯣꯟꯖꯜꯂꯤ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯑꯩ ꯂꯥꯛꯑꯦ ꯏꯃꯥ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩ ꯁꯦꯝꯃꯛꯎꯒꯦ ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯅꯪꯕꯨ ꯄꯣꯠꯐꯝ ꯂꯣꯏꯁꯤꯜꯂꯝꯂꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯣꯠꯁꯠ ꯌꯥꯝ ꯐꯩꯌꯦ ꯐꯔꯦꯗ ꯏꯆꯥꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯕꯗꯤ ꯈꯣꯟꯅꯔꯅꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯅꯕ ꯇꯧ ꯀꯣꯏꯕꯦꯝꯃ ꯏꯃꯥ ꯑꯩꯒꯤ ꯑꯦꯛꯖꯥꯝꯒ ꯂꯩꯔꯤ ꯏꯃꯥꯒꯤ ꯏꯁꯥꯁꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯎꯔꯁꯤ ꯌꯥꯔꯦꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯗꯣꯛꯇꯔꯅ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯇ꯭ꯔꯣ ꯍꯥꯏꯔꯛꯏꯗꯨꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯉꯨꯁꯤ ꯕꯦꯝꯃ ꯁꯦꯜꯁꯨ ꯁꯨꯅꯕ ꯂꯩꯔꯦꯕ ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯁꯨꯝꯇ ꯅꯠꯇꯦꯁꯦ ꯅꯁꯥꯗꯣ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯌꯦꯡꯗꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯦꯡꯊꯣꯛꯎꯔꯁꯤ ꯑꯩ ꯍꯣꯔꯦꯟꯅꯦ ꯃꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ ꯃꯥꯃꯣꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯃꯃꯥꯗꯤ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯔꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯇꯨꯝꯊꯈꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡꯗꯨ ꯄꯤꯛꯁꯤꯜꯂꯛꯏ ꯃꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯊꯣꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯒ
ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯅꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯋꯥꯈꯜ ꯋꯥꯖꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯅꯤ, ꯃꯥꯗꯤ ꯂꯥꯏꯒꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯒꯤ ꯁꯦꯕꯥ ꯂꯣꯏꯅ ꯇꯧꯕꯤꯕ ꯂꯣꯏꯔꯒ ꯊꯥꯖ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯥꯝꯃ ꯁꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯣꯇꯦꯜꯒꯤ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯕꯒ ꯊꯥꯖꯅ ꯌꯧꯔꯛꯄꯗ ꯁꯟꯖꯣꯏꯁꯨ ꯚꯥꯅꯨꯁꯨ ꯊꯥꯖ ꯂꯥꯛꯂꯤꯕꯗꯣ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯕ ꯁꯪꯗꯦ꯫ ꯊꯥꯖꯁꯨ ꯀꯩꯁꯨ ꯈꯥꯏꯗꯦ꯫ ꯍꯣꯇꯦꯜꯒꯤ ꯃꯇꯝꯅꯤ ꯈꯟꯅ ꯃꯤ ꯂꯠꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯟꯖꯣꯏꯁꯨ ꯃꯤ ꯈꯔ ꯂꯠꯊꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖ, ꯏꯆꯦꯕꯨ ꯀꯝꯗꯧꯍꯧꯔꯤꯒꯦꯅꯦ? ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯃꯥꯝꯃ꯫ ꯑꯗꯣ ꯑꯩ ꯃꯥꯝꯃꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯃꯥꯒꯤ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯁꯦꯜ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯏꯝꯐꯥꯜꯗꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯏꯊꯟꯇ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯃꯥꯝꯃꯁꯨ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯣ? ꯚꯥꯅꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯌꯦꯡꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯣ꯫ ꯍꯌꯦꯡꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦꯅꯦ ꯑꯩꯕꯣ? ꯍꯩꯃꯥ, ꯌꯨꯝ ꯁꯥꯕꯒꯤ ꯆꯠꯇ꯭ꯔꯥ ꯍꯨꯟꯕ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦꯅꯦ꯫ ꯍꯌꯦꯡꯗꯨꯗꯤ ꯆꯠꯂꯅꯨ, ꯍꯪꯆꯤꯠꯇ ꯑꯣꯏꯅ ꯆꯠꯂꯣ꯫ ꯚꯥꯅꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯊꯥꯖ ꯇꯞꯅ, ꯏꯃꯥꯒꯤ ꯃꯁꯥꯗꯨ ꯊꯦꯡꯊꯅꯤꯡꯗ꯭ꯔꯤꯅꯤꯅꯦ, ꯑꯗꯨꯒꯤꯅꯤ꯫ ꯍꯩꯃꯥ, ꯆꯠꯀꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ꯫ ꯅꯣꯡꯃ ꯈꯛꯇꯪ ꯊꯦꯡꯊꯕꯗ ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯗꯒꯤ ꯅꯥꯔꯛꯏꯗꯨꯗꯤ ꯀꯩꯅꯣ? ꯋꯥꯍꯩ ꯑꯗꯨꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯊꯥꯖ ꯃꯔꯩ ꯇꯧꯔꯨꯗꯦ꯫ ꯇꯞꯅ, ꯍꯣꯏ, ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯣꯏꯅ ꯆꯠꯂꯁꯦ ꯃꯥꯝꯃ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯌꯨꯝ ꯁꯥꯕꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯌꯦꯡꯉꯒ ꯁꯥꯟꯅꯕꯅꯤꯅ ꯍꯌꯦꯡꯁꯤ ꯁꯣꯏꯍꯟꯅꯤꯡꯗ꯭ꯔꯦꯅꯤ ꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯥꯝꯃ꯫ ꯚꯥꯅꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥꯁꯤꯗꯕꯨ ꯀꯔꯤ ꯍꯤꯗꯥꯛꯄꯨ ꯊꯥꯔꯒ ꯐꯔꯛꯀꯗꯧꯔꯤꯒꯦ? ꯁꯦꯜ ꯃꯥꯡꯅꯕꯅꯤꯅꯦ꯫ ꯍꯩ ꯅꯨꯄꯤ, ꯀꯔꯤ ꯋꯥꯇꯥꯅꯣ ꯅꯪꯒꯤꯗꯣ? ꯑꯣ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯃꯣꯏ ꯄꯥꯕꯣ꯫ ꯊꯥꯖ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯤꯁꯦ, ꯑꯩꯈꯣꯏ ꯁꯋꯥꯏꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯂꯩꯅꯥ ꯈꯟꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯏꯝꯐꯥꯜ ꯌꯧꯔꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯆꯥ ꯑꯃꯅꯁꯨ ꯐꯍꯟꯕ ꯉꯝꯕꯁꯨ ꯌꯥꯏꯅ꯫ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯋꯥꯔꯤꯗꯨ ꯊꯥꯖ ꯀꯨꯏꯅ ꯇꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯔꯨ ꯑꯣꯏꯅ ꯃꯅꯦ ꯚꯥꯅꯨꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯊꯥꯖ ꯆꯠꯅꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯗꯤ ꯃꯃꯣ, ꯅꯤꯅꯦ, ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤꯅ꯫ ꯍꯣꯏ, ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯃꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯄꯤꯖꯧꯀꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯣꯏ ꯃꯥꯃꯣ꯫ ꯊꯥꯖ ꯌꯨꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯍꯜꯂꯛꯏ꯫ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯊꯦꯡꯊꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯜ ꯂꯩꯇ꯭ꯔꯤꯉꯩꯅꯤ, ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯔꯒꯗꯤ ꯃꯃꯥꯕꯨ ꯈꯨꯗꯛꯇ ꯏꯝꯐꯥꯜ ꯌꯧꯅꯕ ꯄꯨꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯀꯔꯤꯅꯣ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯊꯥꯖ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤꯡ ꯑꯃꯨꯛ ꯊꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯄꯥ ꯃꯥꯕꯨ ꯎꯅꯕ ꯆꯠꯀꯗꯧꯔꯤ꯫ ꯃꯥꯕꯨ ꯎꯅꯕꯗ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏꯅ ꯃꯃꯥꯕꯨ ꯏꯝꯐꯥꯜꯗ ꯄꯨꯕꯒꯤ ꯃꯇꯦꯡ ꯑꯃ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯌꯧꯍꯟꯅꯤꯡꯕꯅ ꯊꯥꯖ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯃꯥꯒꯤꯁꯨ ꯈꯜꯂꯒ, ꯑꯗꯨꯒ ꯅꯤꯄꯥ ꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯏꯒꯅꯤ ꯍꯥꯏꯔꯝꯕꯗꯨꯁꯨ ꯈꯪꯅꯤꯡꯕꯅ ꯃꯔꯨ ꯑꯣꯏꯅ ꯅꯤꯄꯥ ꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯁꯦꯕꯥ, ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯊꯥꯖ ꯑꯌꯨꯛꯇꯨ ꯃꯈꯨꯠꯇ ꯍꯩ ꯑꯁꯨꯕ ꯄꯦꯀꯦꯠ ꯈꯔ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯆꯟꯆꯠ ꯇꯧꯔꯒ ꯂꯥꯛꯏ꯫ ꯆꯠꯅ ꯃꯈꯨꯠꯅ ꯃꯁꯝꯗꯨꯁꯨ ꯁꯦꯝꯖꯤꯟꯕ ꯂꯦꯞꯇꯦ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯨꯡ ꯃꯈꯣꯡꯗ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯥꯖ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯉꯟꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯕꯨꯡꯒꯤ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯍꯥꯏꯒꯠꯂꯛꯂ ꯐꯥꯎꯕꯗ ꯅꯨꯄꯥ ꯃꯥꯗꯤ ꯂꯥꯛꯇꯕꯗꯨꯗ ꯊꯥꯖ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯤ꯫